Samsung ming asi panbada miyamgi wakhalda mobile hana ui adubu mobile natab atopa product kaya amasu semi haibasi mayam khangbibra. Samsung gi meaning asi Karigino kadaida sale donate tawi Karamba mobile airport ta puba yade biography top 10 facts ngasigi video sida fangbigani school amadi college ta taba fangbiroi daba topic asi ngasidi miyamgi damak RT channel na pujarai maramaduna video si hawbadigi loba fawbutang yengbiu. Another viewers obirabadi please channel asibu subscribe nambiu amadi all bell button su click tawbiu maramdi ai hakna another video upload tobo khuding isagi mobile natraga laptop natraga desktop ta hana fangbigani. Top 10 facts. Number 1 Samsung gi meaning adudi same haibadi 3 haibani sang haibadi star haibani apunbada 3 star haibani maram asi thonkibagi maramdi Samsung asi South Korea ki company amani amadi South Korea da number 3 asi lucky number ni haina mayana thajanai. Number 2 company asina $100 million sahi khudingi non profit medical charity da dan tawi leitalaira mayambu anabada mateng pangbani. Samsung Medical Center Samsung Cancer Center asi masamaki center ni. Number 3 Samsung company asi ahanba hodokpa product asi noodles ni adugi matung grocery insurance adudagi electronics in 1960 chawkhalakpagi matungina black and white TV amadi electronics device. Number 4 South Korea da khwaidagi richest family asi Samsung family ni 2021 forward the net worth income asi $26.6 billion ni amadi Asia gi oina khwaidagi senjau paib da 5th position da leiri. Number 5 1980s 90s forward the Samsung asi aircraft manufacturer torami adubu hojikti lab khre amadi Kia company ga punsan khre. Number 6 Samsung gi CEO na nomada $50 million gi product mai thadokhi maramdi product khara like TV phone complaint yam lakpadagi company gi rule di best product launch tawbasini. Number 7 Burj Khalifa building asi world gi oina khwaidagi wangba building ni amadi Malaysia da leiba twin towers building animak Samsung CNT company na semkhibani. Number 8 Apple company gi iPhone components kaya ama Samsung na supply tawi. Number 9 airplane da Samsung Galaxy Note 7 pubada crime ni haina rule lay karigumba puragadi 10 years jail amadi fine thiba tagani phone asi mai haurakpa pokhairakpa kaya ama oikhiba. Number 10 Samsung gi employee asi worldwide ta 2,87,439 ni amadi asugi matig yami madudi Apple, Google, Nokia gi employee pool asu Samsung yawangamde. Samsung gi product khara ming oina palagadi mobile phone, semiconductor, solid state drives, hard drives, television, monitors, printers, speakers, camera, washing machine, refrigerator, AC sinachingbani. Samsung Group asi multinational company asigi headquarter asi South Korea gi capital Seoul da lay. 1st March 1938 ta haudokhibani. South Korea gi 17% GDP asi Samsung dagi oi maramaduna karigumba Samsung company asi market down oiragadi South Korea country asi su financial crisis kaya mathokani. Samsung asi private company amani Samsung gi atopa subsidiaries madudi Samsung Engineering, Samsung CNT Corporation, Samsung Heavy Industries, SDS, Life Insurance, Fire and Marine Insurance, Seal Worldwide, Samsung Biologics, mayam na Samsung.com asidagi su ahenba information kaya mafangbigani. Hojik mayam na company asigi biography tamin asi Lee Young-chul 12 February 1910 da Korean Empire gi matam aduda pokhi. Matam aduda World War yam kanna lan soknaba matam ni. South Korea world gi oina khwaidagi lairaba country ama oirami. Lee Chul nungai yaifal family amada pokhi. Seoul gi Jongdong High School tamki amadi Tokyo Waseda University da college tamki adubu loisin khide degree asi. Lee Chul gi wakhalda business tawbagi khanki ahubada noodles semlaga yonba hokhi tapna chawkhalakpadagi grocery amadi dry fish ki business su hokhi 40 employee ga loinana business asi hokhi. 1947 da Korean War gi manungda sugar refinery gi business hokhi. 1954 da largest woolen mill hodokhi. In the year 1968 da Lee Chul na chairman oiba matam da electronic business asi taurani haina meeting aduda announce tawki amadi in the year 1969 da hodokhi. 1970 da
12-inch black and white TV launch tauki. 1973 da 19-inch TV. 1974 petrochemical. 1978 da 5 million TV putoki amadi wall number 1 oikhi matam aduda. In the year 1979 microwave ovens, 1980 Samsung mobile amadi air conditioners, 1981 color TV, 1982 da Portugal mafam da subsidiary hangdoki, 1983 personal computer, 1984 BCR, 1986 tape recorder, 1987 Samsung Aerospace tank mayam asi launch tauki. Samsung Electronics asi multinational amadi information technology company amani headquarter asi Suwon South Korea da lay. Samsung Engineering headquarter asi Seoul South Korea da lay. India da na office asi New Delhi da lay. Silla Hotels and Resorts S1 Corporation Security Business mayam asi suni. First March 1938 dagi haudokhiba company asi amadagi hauraga haujikti IT company sure makhal gi field da company asida sahi yankhai muk chairman gi pham pairamba Lee Chul malem thadok laka chatki machanupa Kun Hilina anauba chairman gi pham asi paikhi. 1991 da mobile handset, 1992 memory chips asumna LCD TV, 2005 da Premier League Football Club Chelsea gi sponsor su tauki. 2014 Samsung Galaxy Note series launch tauki. Galaxy S5, S6, F52, 512, F02s mayam amalay. Samsung na tauru bada success oi haibasu nate. 1983 da SC100 haina car phone launch tauki adubu fail oiki. Fail oiribasi kari da soirino haiduna tigat padagi chumthoki adudagi SI700 launch tauki amadi mai paki. Samsung gi market ta flop chatpa product ngai employee gi mamang da mai thadoki adunabu $50 million gi product mai thadok pa haibasi araibadi nate. Ngasi mayamna Samsung gi product laiba matamda yoliba retailer aduna product adugi matangda sandokna taktrabasu mayamna thajaba amaga loinana lainari maramdi customer gi thajaba manghandaba sini asengba business ki rule asi. Ngasi Samsung dagi ekhoina tamjaba yaba paradi number 1 isa khaktagi kanaba khanba nataba samaj tasu dan taubagi hainabi thambiba adunabu sahi khudingi $100 million donate tawri mayamgi anaba layengbada. Number 2 business masadagi hauraga tamlaga tapna achawada muk lamba. Number 3 same liba product adu market launch tawba matamda best product launch tawbiba. Noodles yolamba nupa mana hojik wall gi market pumbada rule tawba ngamlaga aikhoisu karigi ngamloi wakhal khandaba khaki mathawni. Video sigi matang da gi nungsiraba viewers mayamna comments ta wahai kar thambiramagadi suki mutik nuaijagani. Yunanda masigi atopa YouTube channel Mangal Films channel sidigi nuai Manipur film kyama yema fangbigani link pumnamak description da fangbigani. Hojigi screen da ubiriba video mayam asibusu aigi nungsiraba viewers mayamna yengbiu kanaba sungsoi soidana fangbigani. Anawa viewers obirabade please channel sibu subscribe tawbimadi all bell button su click tawbiu loinana friends sing to sangom makai WhatsApp Facebook Instagram su share tawbiu videos like tawbiramu. I love you all, thank you, have a great day, bye bye.